everyone, good morning. Mayam kamdaurige. Ado ngasise ngasise room tour ki video ma dum semjarage na tawbani. Do army quarter se dum mayam su sung jengminasi kamai tawgai bado ai su dum mayam da sum share tawgai na tawjarapani. Ado akoina leiriba do quarter khuding masu mafam khuding maki quarter khuding maksu manade. Ado aina leiriba mafam segi quarter se mayam da su sum jenghalake. Do kamai tawbai do mayam jengminasi ko. mayam sida leire ko do ada da riba quarter se sumaina sum akoi oyaba do ai mapan da budi thoro ge sina mi atopagi quarter ni ado se siga leire gi thong se thong sayam sayaba aduna thong se sumain tawna lonsan na thame sidi mapan na thong ani double pale se jali ma pale jali gi thong ama asigi sigana asigi thong se pale ado nusa se yamna sabani na ko ado parda se su wow ni ne na manung da thame ba sumain tong thame mayam jing halake ko ding तो समाई तो ने सिगी फोटो सिदी सुम हाना लेरमबनी मोइना हाना लेरमबमी सिंगदुना दुम थनमबनी अदो सिदी सिगा मनी प्लांट से आइगी मनी प्लांट से हाइथाबिरेदि आई मनी प्लांट से हाइथागे सिदा मनी प्लांट मचा अमा थमे सिदी सिगा लेरिबा खिल सानापोट मयाम सिंसे इचानुपागी किंडर जॉय द फंगवा ngakतने अदो आइना दुम सिगी सिगा फजैयैदना दुम थमबनी तो सिदा लेरे asina ahamba changakpagi si room ni ado sumaina tawi do sigi mathong sigi manak sida moi asigi furniture kai kam yam singse asi se moina loina pi bangak tane ba ko asigi sisa achokba de kama lai se sigi na dum shu kai ka thamba khautpagi oire ado ani khak pi ado ama khakna chakhumda sumain tongna thamme posai thamba khotpagi tongna ado ado sigi lere asigi aina thiliba mayam sidi aina dum semjaba ngaktani asigi je chair mari khak pi ko do sigi table lamaga chair mari khak siga smaina pire ado adegi phabung simaga dai manung da room da phabung ani khaka lei ado phabung ahum su smain tongna piye ba ko smain tawi do sida leire sonna khiki ama leire asa window su leire sisiga smaina tawre ado sigi mana sida ko sisiga aidi dum freeze to laudre yam kuina su leire do ba oibani na intham sa su sanga tore aduna freeze to laudre aduna asai siga moidi dum kanogi chaphugi se lebaki punse asai siga ising dum thammaga thangna yama ko ingi dana ado dumain tawna tawre sigi bottle ising do ado sigi bottle se ko arogi ising do sigi le yaba ko ado gi lawraga thae do sini asigi thari basidi aina dum ising do angang hina dum ising do lobada isanu pa se na ngai letna ising je thakninga su ma se jinhalaga hai thappa do makha da loina tai de na aina sigi phi je thabani do sini sumaina tawre sida leire chakhum mu jang halake sida leire ai sigi lek sida aina dum kai ki thamme sa makha da na dum konli kai ka thamme ado sigi carton leiriba mayam sigi aina sum kai aina mathau ta bai di canteen gi pot loba khotpa kai ka lobudo asigi dum hapchan laga thamme ado asigi ata si su moi phangbani abako ration da pi bani asigi na aina dum cheng hapna thamme smaina sigi tul macha su pi abako sigi tul macha se sigi amaga leire ado mari khak pi aiba sigi se thami ba tul macha ani se asi se sisu moina se pi bani doi jakhum sida leire ayamba matamda aidi induction ji se dum thonge induction ji su na hanaina khangda asabadu se thingu badagi mai thogare se pamui ai nupa na saure mai langai ado asina zum dagi pujarak pani ado asigi se leire rice cooker siga da chak thonge do sumain tongna aina asigi keno se asi sidi aina napsan bani abako do selotip na napsan bani ki di thau do dum chung mani na nuai te dana te thoko do nuai te dana ko asi dum napsan bani asi di hana dei moina namna thanam bani aba paper se ami ha ambale na maduna paper se namna thanam bani do paper se su thau chung bagi ki ngam khara di machu ole ado si su janna ba si su moina sem na thanam bani ado aina ngasi do haidi uti to gai dana uti se motor se tinge motor se asang motor ni abako haidi asang motor do sisu rasan na phang bani aba ado rasan na phang mani kuire phang ba dum cha dana sum le dum khatang di ma se kitang munjan ga da bo wala dra khang de
do asini do ngasi do uti to gaina tinge sigi lebu mana se so moi immunity gi mana lebu pambi hawi aidana do gi lebu mana do he ga pire aduni ando sida leire yam keno to baga nate da asi gi keno se moi khari se ko asi se check na nate ai ba asi check nate asi khari se asi check nate moi se akoi di ting ni na hai ba ko asi ting sigi manung se da du se siga keno ma ha spoon ha pi se spoon smaina ha pa ga chappa ga sem bani ba smain tong na sem bani do asi leire ahamba room do sidagi amu sondagi chenghalake ko siga a leire ahamba gi changpagi room do aina sigi thambiba mayam se sajaina thambi se mayam phajabra jengo asini da manung da mu changa sila aigi se di room mani khatani ado aigi thangdari ba ani khak laisina moi di room ahum khak oyaba asida leire asina akoi asina bedroom leire dum kai ka se dum janjan ko na thamme dum janna ba leira bani na isu dum kai kai janjan na thamme sija asina icha nupa gi laik pa bhamne table la makha moi computer gi thamna ba gi table lo du su pi ba ko ado moi na cp bani asim ka leire do dum aina se siga angang gi lari gi ka thambani na dum haidi gana to dai dana aina lai si su the chan bi re asiga se dum du aina dum thabi re ado se siga leire adagi khirki da sumaina khalli se ko mapan da cooler thambani aba asi cooler se thambani aduna cooler do thambani na si pada se loi khumjan ba yadabani na aduna mathakta nungsa mangan do phujali dana ko aduna ne asi siga cartoon chinane smai tawna tawraga khanjalla thambani aba dumaina mate kamadi dum hangan na thamme cooler gi nusit hawa changang na baina ada isaliba mayam sing di hana leramba angang sing moi leram angang sing na isalamba male si isalami mayam sin jengo ado sida laire siga asiga keno makha laire cover amakha godres amaga piba ko godres se sina achauba si godres achauba si maga aduga gi asiga godres masa ani khase asiga piba ko samai tongna si ahum se pire aina dum lai do aina samai tongna dum thamme asomda khajali sina aina yum lai ne aina dum khajana haidi imonda dum khajaraga khuram jabani ado sida krishna thamme na asigi na dum hidak ka ka do dum thamme hidak mathau taba hidak sing do kai ka do dum aina se si box sing se si ke do pono kai mathau kana ra kana na dum thambo do se si ka hap chalaga sumaina tawna thamme adu di chai dre na ko dumain tawna thamme asina icha no pa gi sana por ngakta ni asina icha no pa bun gi sana por ngakta ni sina do sini do sida leire mayam sini asigi chat kharaga swai asigi su ko aina si cartoon khanjali sin sa yam phuyaba nusa phuba sinane nusa gi meisa do na phuba hinjan badu na ne parda si di pai dana ko parda se pa ba ma gi nusa manga no phujal iya ba aduna se siga cartoon sing je ayama loi sigi siga leina ri sing je cartoon sin loi na khanjali ba khamba mai tong na khanjai akoi gi hek maning da gi park su leire angang sing gi sana bhong gi park leire sini do sidai siga leire washroom bathroom se leire sini mayam sini agi quarter gi aina hauji jik leiriba quarter sigi room se ado mayam da so aina dum share torok bani ado yam sabu budi nati da sum haidi kisu yam na isu dum pot ka do lesson khojan nadi dum tawdre na kai na di akhoi su dum yam ku ne leire do su nati na adi posting amama di sisi ga dum permanent ki oina leire do su nati mapam kadai da amu posting la kada ba adu su haiba ngamji ko aduna sidesiga adi quarter mapam khuding ki matung ina su quarter se manade quarter subscribe do mayam video se swai se sum loisan jarage mayam nungai biragadi like share subscribe to biba kawi ganu mayam anoba di isinau sing changbirakpa kaya yauragadi yingbiba yauragadi subscribe to sanbiramo mayam bye bye